ꯁꯥꯏꯕꯁꯤꯒ ꯄꯥꯡꯊꯣꯛꯅꯕ ꯌꯥꯗꯕ ꯌꯥꯝ ꯆꯥꯎꯕ ꯃꯔꯤ ꯑꯃ ꯂꯩ ꯑꯗ ꯉꯁꯥꯏꯒꯤ ꯁꯝꯅ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯁꯣꯝꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯃꯇꯨꯡꯗ ꯇꯧꯔꯛꯀꯗꯕꯁꯤꯡꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯟꯔꯤꯀꯣꯒꯅꯥꯏꯖ ꯁ꯭ꯀꯨꯜꯁꯤꯡ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯀꯌꯥꯗ ꯂꯩꯈꯠꯂꯛꯄꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯅ ꯁꯔꯚꯦ ꯆꯠꯆꯕꯗ 100ꯒꯤ ꯃꯊꯛꯇ ꯂꯩꯔꯛꯄ ꯑꯁꯤ ꯍꯟꯗꯛꯀꯤ ꯁꯦꯀꯦꯟ ꯐꯥꯎꯟꯗꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯡꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯔꯤꯀꯣꯒꯅꯥꯏꯖ ꯐꯪꯗꯅ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯝꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯎꯈꯠꯂꯛꯄ पैसा खतम उरगा मसागी स्कूल अमा लिंखतबगी मागी इंफ्रास्ट्रक्चर अदु मागी सिस्टम के अमता लेतना छात्र सिंगी पैसा लौनब अदु बिजनेस ओइना चलायरपा सिना लाइबा सिदा यामना छात्रगी केनोदा अकाइबा अमदि तुंगी पुलसिदा यामना फिबन सोलकदबा अमा लेबना मखोइना स्कूल की अनरकोन स्कूल सिंग मथक्ता अकम एक्शन लौनब अखोइना तौरंजरे अदुगा मसिगल इरोइलेना स्कूल सिंग चतना अखोइना केनोगी निसागी बाक्तगी करमना केनो निसागी बाक्तगी अखोइना करमना नाथैगनि हाबिगी ममंग चाहिए चतुर्थ सर्वे मखा ताना चथगनी हजिक लेंगाकी स्कूल ओजा की कई अवाट स्कूल जस्ट ममी खतंग स्कूल चलाइब चथर स्कूल सर्वे मखा ताना फजन चथगनी